ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯏꯁꯩ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯇꯧ ꯂꯩꯔꯦ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯍꯦꯜꯂꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯦꯜꯂꯦ ꯑꯗꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯜꯂꯦꯅ ꯋꯥꯅ ꯂꯩꯔꯦ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯁ꯭ꯄꯦꯁꯇ ꯃꯤꯅꯤꯠ 12 ꯆꯠꯄꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒ ꯂꯥꯛ 19 ꯊꯥꯗꯔꯤ only 11 minutes ꯏꯁꯩꯒ ꯁꯛꯎꯔꯒ ꯍꯜꯂꯛꯈ꯭ರೆ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯁꯇꯅꯤꯀꯣ ꯁꯛꯎꯔꯤꯁꯦ ꯑꯗꯨꯒ ꯆꯠꯂꯨꯔꯤꯕ ꯃꯤꯑꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯏꯁꯩ ꯁꯛꯏꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯦꯇꯤ ꯄꯦꯔꯤꯅꯤ ꯔꯣꯔꯒ ꯁꯛꯄꯗꯣ ꯑꯗꯨꯒ ꯕꯤꯂꯤꯌꯅꯤꯌꯔ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟꯒꯤ ꯐꯥꯎꯟꯗꯔ ꯖꯦꯐ ꯕꯦꯖꯣꯁꯀꯤ ꯐꯤꯌꯥꯟꯁꯦ ꯑꯣꯏꯔꯤꯕ ꯂꯣꯔꯦꯟ ꯁꯥꯟꯆꯦꯁ ꯑꯗꯒꯤ CBSꯀꯤ ꯅ꯭ꯌꯨꯁ ꯄ꯭ꯔꯖꯦꯟꯇꯔ ꯑꯣꯏꯔꯤꯕ ꯒꯦꯜ ꯀꯤꯡ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯅꯥꯁꯥ ꯔꯣꯀꯦꯠ ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯔꯤꯕ ꯑꯥꯏꯁꯥ ꯕꯥꯎꯋꯦ ꯑꯃꯗꯤ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯦꯔꯤꯌꯥꯟ ꯐ꯭ꯂꯤꯟꯅꯤ ꯑꯗꯨꯅ ꯆꯍꯤ 60ꯒꯤ ꯃꯇꯨꯡꯗꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯜ ꯐꯤꯃꯦꯜ ꯀ꯭ꯔꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯐ꯭ꯂꯥꯏꯠ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯆꯠꯂꯤꯁꯦ ꯑꯗꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒ ꯂꯥꯛ 19 ꯆꯪꯅ ꯁ꯭ꯄꯦꯁꯇ ꯆꯠꯇꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯥꯅꯕ ꯆꯦꯡꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯐ ꯕꯦꯖꯣꯁ ꯀꯔꯝꯕ ꯀꯝꯄꯅꯤꯅ ꯆꯠꯂꯤꯅೋ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯅꯤꯡꯉꯦꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯁ꯭ꯄꯦꯁꯇ ꯆꯠꯅꯤꯡꯉꯦ ꯄꯩꯁా ꯌꯥꯝ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯁ꯭ꯄꯦꯁꯇ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯕ ꯌꯥꯏ ꯑꯗꯨꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯐ ꯕꯦꯖꯣꯁꯀꯤ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯇꯣꯞꯄ ꯑꯃ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯟ ꯃꯥꯁꯀꯤ ꯁ꯭ꯄꯦꯁ ꯑꯦꯛꯁ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟ ꯍꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯀꯝꯄꯅꯤꯁꯤꯅ ꯅ꯭ꯌꯨ ꯁꯦꯐꯔꯠ ꯔꯣꯀꯦꯠ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯔꯣꯀꯦꯠꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯂꯩ 2021ꯗ ꯑꯍꯥꯟꯕ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯁ꯭ꯄꯦꯁꯇ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯅ ꯆꯠꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯒꯥꯏꯅ ꯑꯣꯛꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯤꯂꯥꯝ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯤ ꯍꯥꯏꯇꯥꯔꯦ 28 ꯃꯤꯂꯤꯌꯟ ꯊꯥꯗꯔꯒ ꯃꯥꯁꯦ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ 28 ꯃꯤꯂꯤꯌꯟ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗ ꯍꯥꯏꯔꯒꯅ ꯀꯔꯣꯔ 290 ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯀꯔꯣꯔ 290 ꯆꯪꯅ ꯇꯤꯀꯦꯠ ꯀꯛꯑꯒ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯗꯤ ꯇꯤꯀꯦꯠꯀꯤ ꯋꯦꯕꯁꯥꯏꯠꯇꯨꯁꯨ ꯂꯩꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯀꯦꯗꯤ ꯌꯥꯏ ꯐꯣꯝ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯆꯍꯤ 53 ꯁꯨꯔꯗꯤ ꯑꯗꯨꯅ ꯁ꯭ꯄꯦꯁ ꯐ꯭ꯂꯥꯏꯠꯁꯦ ꯃꯤꯅꯤꯠ 12 ꯈꯛꯇꯪꯒꯤ ꯖꯔꯅꯤꯅꯤ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯐꯦꯁꯇꯒꯤ ꯆꯠꯀꯗꯣꯏꯁꯦ ꯀꯤꯂꯣꯃꯤꯇꯔ 100 ꯑꯩꯈꯣꯏꯅ ꯋꯥꯡꯅ ꯄꯥꯏꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯐꯦꯁꯁꯤꯗꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯤ ꯌꯧ ꯇꯥꯔꯒꯗꯤ ꯁ꯭ꯄꯦꯁ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯕꯥꯎꯟꯗꯔꯤꯗꯨꯅꯤ ꯕꯥꯎꯟꯗꯔꯤꯁꯦ ꯃꯃꯤꯡꯅ ꯑꯩꯈꯣꯏꯅ ꯀꯔꯃꯟ ꯂꯥꯏꯟ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯁꯤ ꯌꯧꯔꯗꯤ ꯁ꯭ꯄꯦꯁ ꯌꯧꯔꯦ ꯁꯤꯅꯤ ꯑꯗꯨ ꯌꯧꯔꯨꯕꯩꯗꯃꯛꯇ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒ 1.28 ꯀꯔꯣꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯦꯇꯤ ꯄꯦꯔꯤ ꯄꯩꯁꯥ ꯊꯤꯔꯒ ꯆꯠꯂꯤꯅꯤ ꯍꯥꯏꯇꯥꯔꯦ ꯐꯅ नैꯕ ꯐꯅ ꯑꯉꯛꯄ ꯑꯅꯩꯕ ꯑꯐꯕ ꯊꯕꯛ ꯀꯌꯥꯝ ꯇꯧ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯗꯨꯝ ꯉꯥꯡꯅꯅꯤ ꯍꯥꯏꯇꯥꯔꯦ ꯐꯩꯁꯨ ꯍꯥꯏꯅꯤ ꯐꯠꯇꯦꯁꯨ ꯍꯥꯏꯅꯤ ꯑꯗꯨꯒ ꯄꯛꯇꯦꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯦꯇꯤ ꯄꯦꯔꯤꯒ ꯊꯥꯅ ꯃꯣꯏ 6 ꯆꯠꯂꯨꯔꯤꯁꯦ ꯁꯤꯁꯦ ꯐꯦꯛꯅꯤ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯄꯣꯠꯇꯣ CGIꯅꯤ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ VFX ꯍꯥꯞꯆꯜꯂ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯂꯩꯕꯥꯛꯇ ꯑꯍꯥꯟꯕ ꯐꯥꯔꯁꯠ ꯃꯦꯟ ꯑꯣꯟ ꯗ ꯃꯨꯟ ꯍꯥꯏꯇꯥꯔꯦ ꯅꯤꯜ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯍꯣꯏ ꯆꯠꯂꯨꯕꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯥꯏꯔꯤ ꯃꯦꯅꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯃꯇꯝꯗ ꯐꯦꯛꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯍꯥꯏꯗꯤ ꯁꯥꯖꯟꯅꯕꯅꯤ ꯏꯁꯇꯨꯗꯤꯑꯣ ꯑꯃꯗ ꯁꯦꯝꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯐꯦꯛꯅꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯐꯦꯛꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯃꯔꯝ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯇꯒꯤ 100 ꯀꯤꯂꯣꯃꯤꯇꯔ ꯀꯔꯃꯟ ꯂꯥꯏꯟ ꯌꯧꯔꯒ ꯍꯜꯂꯛꯄꯗ ꯃꯤꯅꯤꯠ 13ꯁꯦ ꯌꯥꯝ ꯋꯥꯠꯃꯜꯂꯦ ꯁꯤꯅꯤ ꯍꯦꯟꯅ ꯆꯪꯐꯝ ꯊꯣꯛꯏꯁꯤꯅꯤ ꯃꯣꯏꯅ ꯄꯤꯔꯤ ꯃꯇꯝꯁꯤꯒꯤꯅꯀꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯃꯔꯝꯁꯤꯗꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯦꯇꯤ ꯄꯦꯔꯤ ꯍꯣꯏꯅ ꯇꯣꯡꯉꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯞꯁꯨꯜꯗꯣ ꯑꯗꯨꯗ ꯄꯦꯔꯥꯁꯨꯠ ꯇꯧꯔꯒ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯒꯤ ꯀꯥꯞꯈꯠꯄꯗꯨꯕꯨꯗꯤ ꯔꯣꯀꯦꯠꯅ ꯇꯧꯔꯒ ꯀꯥꯞꯈꯠꯂꯅꯤ ꯀꯥꯞꯈꯠꯂ ꯃꯇꯨꯡꯗ ꯇꯥꯔꯛꯄꯗꯨꯗꯤ ꯀꯦꯞꯁꯨꯜꯗꯨꯗꯪ ꯇꯥꯔꯛꯀꯗꯣꯏꯗꯨꯅ ꯋꯤꯠ ꯗ ꯍꯦꯜꯞ ꯑꯣꯐ ꯄꯦꯔꯥꯁꯨꯠ ꯁꯤꯖꯤꯟꯅꯔꯒ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤꯛꯁꯟ ꯑꯗꯒꯤ ꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯦꯡꯅꯗꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯥꯔꯛꯏ ꯑꯗꯨꯒ ꯏꯁꯀ꯭ꯔꯦꯆ ꯑꯃꯐꯥꯎ ꯂꯩꯇꯦ ꯀꯦꯞꯁꯨꯜꯗꯨꯗ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯦꯞꯁꯨꯜꯗꯨꯒꯤ ꯑꯩ ꯐꯣꯇꯣꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯀꯦꯞꯁꯨꯜꯗꯨꯒꯤ ꯊꯣꯡ ꯍꯥꯡꯕꯗꯣ ꯀꯝꯄꯅꯤꯒꯤ ꯐꯥꯎꯟꯗꯔ ꯖꯦꯐ ꯕꯦꯖꯣꯁꯅ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗꯒꯤ ꯍꯥꯡꯉꯛꯏ ꯁꯤꯅꯤ ꯋꯤꯆ ꯏꯁ ꯏꯝꯄꯣꯁꯤꯕꯜ ꯃꯅꯨꯡꯗꯒꯤ ꯀꯦꯞꯁꯨꯜ ꯃꯅꯨꯡꯗꯒꯤ ꯍꯥꯡꯕ ꯌꯥꯗꯦ ꯁꯤꯅꯤ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯅꯩꯔꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯃꯇꯝꯗ ꯁ꯭ꯄꯦꯁꯇ ꯆꯠꯂꯒ ꯏꯁꯩ ꯁꯛꯎꯔꯦ ꯍꯥꯏꯗꯣꯏꯅꯦ ꯈꯔ ꯑꯃꯅ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯗ
ꯄꯛꯇꯦ ꯍꯥꯏꯅꯦ ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯈ꯭ꯔꯥꯏꯁꯤꯁꯁꯤꯗ ꯀꯌꯥ ꯑꯃ ꯁꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗ ꯀꯔꯣꯔ ꯑꯃꯃꯝꯇꯪ ꯄꯤꯔꯗꯤ ꯅꯠꯇ꯭ꯔꯅꯦ ꯂꯩꯇꯕꯩ ꯍꯥꯏꯖꯔꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯊꯧꯕꯁꯤꯡꯗꯨꯗ ꯍꯥꯏꯇꯥꯔꯦ ꯀꯔꯣꯔ 240 ꯆꯪꯅ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯀꯔꯣꯔ ꯑꯃꯇꯪ ꯄꯤꯕꯤꯔꯗꯤ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯁꯨ ꯂꯩꯔꯤꯕ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯣꯔ ꯑꯦꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯕꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ